ngase phongkhiba tungan manipuri siphongsing amasung thokhiba thawdo wathoksingi maroibi ipausing myamna thamjagi anada manipuri news tagi lokusaraga moregi SDPO anan mihat ki main accused Philips yauna miyo ani nongmei amasung bom kona na fare More Special Commander Unit Combat Team amasung More Police ki Combined Force na leptana kuki lalawusing gi mathakta satharakpa operation gi saru ama oina ngasi numidang wairam pung mari ga makhairam tabada mamang sahi English ngani ga kungo homdoi gi October 13 ga mathoida More gi Eastern Garden nauna sem helipad ama yengsin basat par sniper gun sizinaduna hat ki bada hak thengna sena ba retired Indian Army Philip ke khongsai amasung ma ki loina ba Hemlal Mate More College Mayadi Farhedi Paraba Philip Apok Lekidraba Marcas Kongsai Si Taragamari Suba Assam Regiment Gi ex serviceman New More 1 number 8 Labini Ma Hausi More Youth Club Ki President Amasum Koki NP Tenopal Gi Executive Member Oebi Ki Matakta More Defense Force Ki Lusing Bamani Mamang Sai Gi October Kuntraga Mathuta Tenopal District Ki SDPO Anan Hat Ki Bada Hak Thengna Sienaba Mishani Maka loina paraba miyo edu ki mamingna Hemkolal Mati Elias Hemlal Mati apapale kidraba Onkolun Mati kawi Mati Tribe Union gi Finance Secretary ni Thawdo osigi matang na press na phangba pauna hairibana ngasi numidang wairam pung mari rom tabada Special Commando Unit ki kangbuna Combat Team amasum More Police ka loina More College Mayada Patrolling Chatlingaida Gari amada yamna singningai oiba mawongda lakhiba miyo anina Combined Force ki team adugi Gari da Nongmei kapsilamlaga Yumlakta Chensinkhibani thawdo odu combined team gi maikedi gi Handuna Nongmei kapki loinana More College Maya gi singnariba yum singadu koisinduna operation sataki operation adura singningai oiba miyo ani senkhibadigi tanaraga overpower tawduna faraga wohong pong sataki Madura Paraba Muising adu More 1 number 8 gi Philip Elias Philips Kaikholal Khongsai amasum Hemkolal Mati ni haiba khangmangamki Makhoidigi maru ani yawba pistol ama Chinese hand grenade ama AK gi live round tara fuse ka konaba detonator tara fagat khari Amaromna Police Commando na Philip amasum Hemkolal Mati fakre hektabaga More da leiba kuki singna More Police Station amasum Police Station asigi mayokna bada leiba Commando Complex da nungthum jindura makhoi ani condition amati yauduna thadokadabani hani irang hokre karigumba makhoi ani thadokta tarabadi hena kan makhongjang kya sangsingani haina laukhongki athengma phawbada kuki singaduna protest adu sadaki Irang adu State Force amasum Assam Rifles na lakshina na bahona bada Nongmei round kara blank fire toki thawdo odu kuki nupi ama sena na bahona bada tusinmadi gi soki athengma phawbu yamlabu kuki nupi singna More Police Commando amasum More Police ki gate ta phakhiba kuki ani edu thadokadabani haina thomjinduna leiri hari amaromda SDPO anan hatpra sienaba Philips ke khongsai yauna miyo ani phare haiba pau tabaga More degi lanje naraktuna hauji wangjingi kodompok sport complex ta leriba More gi maitai singna SDPO anan mi hata sienaba degi faraba makhoi ani thadok yaroi moral gi matu ina tandi pi gadabani More da henba force thajin gadabani haina khulaw kya lauki atopa mana Manipur police na pripak BC gi miyo ani Imphal West ki tungan mafam degi fare loinana makhoi ani degi mobile handset ama wallet ani Aadhaar card ani amasum voter ID ama phangle haina police ki paun haidi atopa paw amadana Sandal District Headquarters da cabinet mi pham pangthokre CM na lupa crore samaga kunga taruka point yankhai ga taruki project sangakre lupa crore marfuga taruka point ni fuga monga gi yatra hunkhre Home Department na vacant post sa da sama atopa department gi na sa da yankhai mention na ba cabinet na warep dokre State asida hauzik thokliba kanglok irang asi name tharakpa ga loinana ngasi Sandal District Headquarter da Chief Minister N Berena share loduna cabinet mi phampang dokre Chief Minister gi khongsat aduga mari leinana lupa crore samaga kunga taruka point yankhai ga mari sang saba development project tara sangakre lupa crore marfu ga taruka point ni fuga manga sang na sagadaba Project Taraga Mangana Yatra Hunkre. Se Minister gi Sandal Khongsat aduda Cabinet Minister sing MLA sing Advocate General Chief Secretary amasum Senior Government Official kaya saryaki. Se Minister na Sandal District Headquarter tamna sakiba Khongsat aduda Paliel dagi Sandal phawagi lambi ki nagyet ngai duna leramba miyoi kya na harau tiang oki.
Chief Minister na ngasi development project sing sanggaba amasung yatra hunba thoram aduga mari leinana anti panhada leiba model residential school da pangthokiba function amada mafum adugi miyamna ma amasuma ki cabinet minister singbu taran okiba adugi damak thagat phungdoki loinana ma ki government asina lamdam asida leiminariba furup singi marakta amana amabu ikai kumnaba amadi thongma nana sakutanba na bhonabada ahenba miyeng thami Sakwa thorangi thabak sing paikat para singi area dana lambi thongi oiba khudong sadaba kya leibana topographical need based budget semba habis yamna mathau taba mani haina center gi leader sing da taksin basulai sing tam thongma na sakhanaba mahang english sing ani ga taraka tareta minister hek oirakpaga singi area singi ground reality du khangnanaba go to hills hautoki bani Miyam gi mathau taba sing adu khanglaba matung amasum ground reality sing adu ningthina nainaraba matungda go to village school phagaransi mission CM HT yauna atai welfare scheme kya launch tokre central government haudokiba welfare scheme sing state asida mapung phana paikhatuna miyoi kya kanaba phangre palel dagina sandel phawbagi lambi esi lupa crore kuntra sang siembadagi lambi esi phibam yamna fare Sandel United College asi handak nauna launch taukiba college phagaransi mission ki manung salagani Sandel asi tourist spot amo ohening magi apam su minister na phongdok laduna sakwa thorangi thabak sing puna paikhatna basu apul tauki lamnam sigi mauk sagi oiba phajaba kya mapalam digi miyoi kya na yengbu lakpa pami state asida yumbu oiduna mamang na G20 business 20 summit Femina Miss India grand finale Tri-national football tournament singba national amasum international event kya pangtokre sakwa thorangi damakta di phangi award palekti madam maduna sakwa thorangi thabak singda miyamna mapung phaba cooperation pibiu tourism gi khuthang da income tanba yabi gi oithokpa kya su lai hairaduna go to hills amuhana paikhatlagani sakpi karong da fire service substation ama saraga nana su phongtokhi Amaromdana Home Department na backend post sada sama atopa department gina sada yangkai mention na ba cabinet na ware blokre Manipur lenga ki loisang singda lairiba backend posting mention ba yaw na agenda nifuga taruk khanana ba ngasi phangki ba cabinet mi phamna home amadi tourism department gi backend posting sada sama lawbaduga lemhori ba loisang singina backend posting adugi sada yangkai lawba haina amatu oina ayaba pikre BJP ki ani subulenga sigi pekhalak liba sakwa thorangi thabak sing yengsinabagi damak sandel district sakiba lenga sigi chief minister cabinet minister sing MLA sing department sing makok thong singna sandel district headquarter DC conference hall da phamkiba cabinet mi phamna ayaba si pikibane ngasigi cabinet mi phamadu chief minister N Berena share lauduna tuan department singi maram da yaw agenda nifuga taru khanaki masigi manung da agenda kungama pandi cabinet na ayaba pikhi agenda ani na mathangda khanana bathamki lemhoribi agenda sing matam phangdabana khanakidre agenda nifuga taru asida yawdaba ama oina leimakong army camp sigi manakta ekar samoga kunthra gi lam ama piduna koirengai de leriba territorial army gi camp asi hongjinana baduga territorial army na leram liba mafam asi buna state government na piduna otho unshin tawbada su cabinet na ayapa pikhi approve tawkiba tourism department gi post masing asi kun gi mari ni home department gi na tuan ba post yawna puna post lisingani ga chamaga humdra ga nipani masigi manung na post sanipan ga marfudi mama gi cabinet na approve tawkrabani ngasi post lisingamaga sahumga marfuga nipan approve tawbani home department gi post ngasi gi manung da home guard ki oina su post chamaga hum yauri hariba post ngasi direct recruitment ngaktani lenga asina hana lakthukhibagi matungina lilong singjau gi thawdokta laikhidraba madi soklaba miyoi singi imung manungda s gracia madi compensation piba haiba wafam du cabinet na ayaba pikhi laikhidraba singa kham lamyan bigi oina su lenga na s gracia madi suitable job ki appointment pigani hana lakthukiba dusu ngasigi cabinet na amatu oina ayaba pikhi lilong singjau gi thawdokta soklaba miyoi taraga mari edugi manungda khara serious oibisingi oina lupa lakh ani minor injury singi oina lupa lakh ama pibada yanaki Rajya Sainik Board ki anauba staff appointment toba chief minister livelihood support scheme agriculture office post taruk amadi assistant agriculture post nipuga nipan hang libasi contractual basis to mention mara cabinet na ayapa pikhi lemhori department singi vacant post asigi sar yangkai di direct recruitment tono cabinet na amat oina yanaki agenda asigi manungda sandraga sumiyam gi apam gi matungina minister na sakpi karongda fire brigade ki sub station hamada ayaba pikre haidena pawsi du sumkha tadi atopa paw madana
Indonaga political issue gi waroisin puraknaba kholau launaba UNC na taksinkhre. Indonaga political issue gi satnaba yaba waroisin ama puraknaba kholau laubinaba United Naga Council UNC gi maikaidigi Congress lusingku Rahul Gandhi na memorandum pisinduna taksinkhre. Bharat Joro Naya Yatra gi khongsat ki manungsana Senapati District Headquarter da Congress lusingba singbu taramna okpaga loinana UNC gi maikaidigi memorandum pisinkhi. All India Congress Committee gi hanigi President amadi MP Rahul Gandhi da address tawduna pisinkiba memorandum du da palliba mapung oiba wapumdi kumza English ngani taraga manga gi August 3 da New Delhi da khuyak pinakiba Indo-Naga framework agreement gi asingba spirit ta chatnaba yaba solution ama puraknaba miyeng sangpiyo Manipura hauzik lairiba phibam masida ingtapa madi mausa gi phibam da hanjilangna ba khonaba da su miyeng sangpiyo Senapati Headquarter da Bharat Joro Naya Yatra taramna okpaga loinana Congress lusing basing da UNC gi maikaidigi region asida tungkoiba tangdu leitaba phibam ama puraknaba gi dama political goiba apam basing adu memorandum adu da pali framework agreement khuyak pinakhiba sai yamlaklaba su solution purakpa ngamdana lairi phiral amadi constitution gi issue da asobu wapam amasu lairi government of India gi commitment da ahongba kya laibana agreement asigi waroisin ama laktri hains pali UNC ki President NG Lurho amadi General Secretary Barayo Satchangna Congress leader sida yariba makai athuba matamna Indo-Naga political issue da khulau laubina bataksinki Indo-Naga framework agreement gi asengba spirit ta satnaba yabu warusin ama purakpa pamagi matangsu UNC na makata na taksinki Manipur lairiba political gi mayona sina maram oiraga hauzik state missionary fail oirakpagi mong lakli masina maram oiraga state sida irang kaya ama thoktuna tangdu leitadaba phibam amasu lakli Manipur ingta pahanjin hanabagi matangnasu khulau laubiyu haina Congress lusingba sida taksinki hari atopa paomana Justice Phangananaba Rahul Gandhi gi khongsat Nagaland yokre Mikhal mamangna Prime Minister Manipur lakhananaba Congress na parliament taksinbiyu hairakle Hoyalan Pauri gi maruiba paukra Thawbal District ki khongjomdagi ngarang khongsan ba hukiba AICC gi hanagi president amasum party asigi makok thongbo lusing busingi manungda ama oiriba Rahul Gandhi gi Bharat Joro Naya Yatra ngasi nini sanma numita Manipur gi district ahum Imphal West Kangpokpi amasum Senapati lantholaga Nagaland yokre ngarang hing AICC amadi MPCC gi lusingba amasum thaumi singa Shakmagi Kaujeng Laimeda Liba Football Ground Ahingyarek Laba Matung ngasi ayuk pung nipalom tarakpadigi Kangpokpi kidama amuk hana lamthakibani Mahangna lusingba khongsat loisingna Kangpokpi district landuna satpada mafam kharada miyamna lambigi nagyeta tholaktuna taramna okhi amasum maki pungning thawatki miyamga loinana wari watai sanaduna khongna satminaraglaba matung numijungba matung pung taraganithoi taramdaida mahangna Senapati district headquarter yoksilakpada district asigi nupi angang yauna miyamna taramna okhi Senapati District Headquarter gi Traffic Island mayada mahakna tonglakiba bus khamduna makpo oglamkiba miyamga wari sanakhi mahakna hai khongsat asi Manipur dagi haubagi maramdi state asigi miyamna mayuknariba awa ana kya asi leba asigi miyamda mayek sengna khanganabani han usunabagi saitheng phanglaba Manipur amuk hana tangdo leitaba hanjinanaba angamba thakta honagani haibagi thajabusu piramki Nakala maramda AICC gi General Secretary Jairam Ramesh amadi party asigi mahiroi singi lup oiriba National Student Unions of India gi makok thongba thaupuba Kanhaya Kumar anina saruk yaduna ngasi pangthokiba pawgi mifamda Jairam Ramesh na hai Bharat Joro Naya Yatra khongsat ki manungda Rahul Gandhi na yamlaba miyam amadi civil society organizations singa hakthingna unari hana mahakna Manipur laklama matamda su state asigi CSO singa unakhrabani hauzu Manipura Phurup Masil Tongan Tanarak Libasi Lebakthibani Rahul Gandhi ga wari sanaba matamda Manipur gi miyam amasum CSO singa state asida tangdu loitaba hanjin hanba pami haina phongdoknarakle aduga pangthokadoriba Lok Sabha Mikhal gi mangoinana Prime Minister Narendra Modi bu Manipura lakhanabagi damak Rahul Gandhi amadi Congress Party na thasigi kuntraga mathoidagi hauduna pangthokadoriba parliament gi budget mifamda taksinbiyu haina su phongdorakle haiki Jairam Ramesh na makatana hai online da thanipan hena minister singna thabak surakliba si Manipur khakta da oiramgani makhoi hauzik kadai ta leiribano khangde dubu Manipur da di leitre haiki Manipur lenga ki minister singa masum lenga sibulu singlibis minister masamak phawa prime minister gu unaba phangdri Manipur gi political party taraga manga taraga taruk ki mihut singa masum lusing busing na prime minister ga amukta unajagi haibada ayaba pidri
ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯔꯣꯜꯁꯤꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯃꯁꯨ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯑꯃꯅ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯐꯝ ꯀꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯇꯧ ꯀꯔꯝꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯟꯅꯅꯕ ꯍꯣꯠꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯖꯣꯔꯥꯝ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕ ꯆꯠꯀꯅꯤ ꯊꯧꯔꯥꯡꯂꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯖꯣꯔꯥꯝꯒ ꯇꯥꯏꯅꯔꯤꯕ ꯃꯅꯤꯄꯨꯔꯗꯗꯤ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯅꯔꯛꯀꯅꯤ ꯀꯤꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯈꯣꯡꯆꯠꯁꯨ ꯇꯣꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ BJPꯅ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯗ ꯃꯁꯤꯡ ꯌꯥꯝꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯗ ꯑꯣꯏꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯠꯅ ꯁꯨꯅꯕ ꯑꯁꯤꯗꯤ BJP ꯑꯃꯁꯨꯡ RSSꯀꯤ ꯗꯤꯚꯥꯏꯁꯤꯞ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯍꯩꯅꯤ ꯍꯥꯏꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ NSUIꯒꯤ ꯂꯨꯆꯤꯡꯕ ꯀꯟꯍꯩꯌꯥ ꯀꯨꯃꯥꯔ ꯍꯥꯏ ꯚꯥꯔꯠ ꯖꯣꯔꯣ ꯅ꯭ꯌꯥ ꯌꯥꯇ꯭ꯔꯥ ꯈꯣꯡꯆꯠ ꯑꯁꯤ ꯃꯤꯈꯜꯒꯤ ꯃꯤꯠꯌꯦꯡꯗ ꯎꯔꯣꯏꯗꯕꯅꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯅꯤꯔꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯊꯣꯛꯂꯦ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯟ ꯂꯩ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯀꯥꯔ ꯂꯥꯛ 10 ꯄꯤꯕ ꯒꯥꯔꯤ ꯑꯃꯗꯤ SPGꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯕ ꯅꯠꯇꯦ ꯃꯤꯈꯜꯒꯤ ꯑꯪꯀꯗ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯄꯤꯛꯄ ꯁ꯭ꯇꯦꯠꯇ ꯄꯨꯛꯅꯤꯡ ꯆꯪꯗꯕꯅꯤ ꯍꯥꯏꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯃꯦ ꯊꯥꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯄꯟꯈꯤꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯏꯃꯨꯡ ꯑꯍꯨꯝꯒꯤ ꯄꯥꯎꯗꯝ ꯐꯨꯔꯤꯠ ꯑꯅꯤꯁꯨꯅ ꯂꯤꯠꯄ ꯐꯪꯖꯈꯤꯗ꯭ꯔꯕ ꯊꯧꯗꯥꯝ ꯑꯅꯟ ꯊꯥ 6 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯊꯝꯂꯝꯂꯤ ꯊꯧꯗꯥꯝ ꯑꯅꯟꯒꯤ ꯁꯛꯇꯝ ꯍꯥꯎꯇꯛꯀꯤ ꯃꯩꯆꯥꯛꯄꯤꯁꯤꯡꯗ ꯊꯥ ꯑꯁꯤꯒꯤ 10ꯗ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗꯒꯤ ꯁꯤꯡ ꯄꯨꯔꯒ ꯃꯍꯧꯁꯥꯒꯨꯝꯅ ꯍꯤꯡꯅ ꯍꯜꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯔꯕꯒꯤ ꯃꯍꯨꯠꯇ ꯑꯄꯣꯛꯄ ꯃꯄꯥꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯄꯨꯊꯣꯔꯛꯈ꯭ꯔꯕ ꯊꯧꯗꯥꯝ ꯑꯅꯟ ꯁꯨꯞꯅꯇꯒꯤ ꯊꯥ 6 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯧꯗꯥꯝ ꯑꯣꯡꯕꯤ ꯏꯆꯟ ꯊꯝꯂꯝꯂꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯒꯤ ꯃꯊꯛꯇ ꯆꯥꯡ ꯅꯥꯏꯅ ꯆꯥꯕ ꯐꯪꯗꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯁꯥꯗ ꯍꯦꯗꯣꯅ ꯆꯟꯈꯤ ꯗꯣꯛꯇꯔ ꯌꯦꯡꯂꯕꯁꯨ ꯃꯁꯥꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯏꯔꯛꯂꯕꯁꯨ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯔꯣꯝ ꯃꯁꯥ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯈꯔ ꯀꯟꯈꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯒ ꯂꯨꯄꯥ 100 ꯈꯛꯇꯗ ꯌꯣꯟꯒꯗꯕꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃꯈꯛꯇꯪ ꯆꯟꯕ ꯌꯥꯎꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯒ ꯅꯧꯅ ꯁꯦꯠꯅ ꯈꯥꯏꯅꯔꯕꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯏꯆꯟꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕ ꯑꯅꯟ ꯃꯁꯥ ꯀꯌꯥ ꯐꯠꯇꯦ ꯌꯥꯝꯅ ꯇꯣꯏꯅ ꯅꯥꯒꯜꯂꯤ ꯇꯣꯏꯅ ꯋꯥꯟꯊꯗꯨꯅ ꯁꯥꯔꯩ ꯍꯧꯕꯗꯧꯅ ꯇꯧꯕꯁꯨ ꯌꯥꯎꯈꯤ ꯃꯍꯥꯛ ꯑꯐꯪ ꯑꯊꯕꯛ ꯁꯨꯗꯨꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯖꯔꯛꯈꯤꯕꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯅꯥꯒꯟꯕꯅꯤꯅ ꯏꯃꯨꯡꯗ ꯂꯩꯇ ꯂꯥꯏꯔꯅ ꯅꯣꯡꯃꯒꯤ ꯄꯤꯛ ꯊꯜꯂꯛꯈꯤ ꯃꯁꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯐꯥꯎꯕ ꯑꯅꯤꯁꯨꯅ ꯂꯤꯠꯆꯕ ꯐꯪꯈꯤꯗꯦ ꯅꯥꯔꯛꯄ ꯈꯨꯗꯤꯡꯗ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯗꯣꯛꯇꯔ ꯌꯦꯡꯕꯁꯨ ꯉꯝꯈꯤꯗꯦ ꯏꯀꯨꯕꯣꯛꯀ ꯂꯣꯏꯅꯅ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯆꯠꯈꯤꯕꯅꯤ ꯂꯩꯇ ꯂꯥꯏꯔꯅ ꯈ꯭ꯋꯥꯡ ꯀꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯍꯥꯟꯅꯗꯧꯅ ꯐꯒꯠꯂꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯇꯉꯥꯏ ꯐꯗꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯄꯛꯇ꯭ꯔꯕ ꯀꯨꯀꯤꯁꯤꯡꯅ ꯏꯀꯨꯕꯣꯛꯀ ꯄꯨꯟꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯅꯪꯕꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯖꯤꯡꯒꯅ ꯄꯥꯈꯟ ꯈꯜꯂꯒ ꯂꯩꯔꯛꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯐꯖꯕ ꯌꯨꯝ ꯃꯆꯥ ꯑꯃꯈꯛꯇꯪ ꯁꯥꯔꯒ ꯑꯩꯁු ꯁꯦꯜ ꯈꯔ ꯊꯣꯛꯅꯅꯕ ꯐꯤ ꯁꯥꯅꯕ ꯀꯣꯟ ꯑꯃ ꯂꯩꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯝꯈꯤ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯖꯔꯝꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯃꯪꯐꯥꯎꯅꯕꯒꯤ ꯃꯍꯨꯠꯇ ꯃꯪꯂꯥꯛꯅꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯨꯞꯅꯇꯒꯤ ꯆꯦꯡ ꯆꯔꯥ ꯑꯃꯈꯛ ꯐꯪꯅꯕꯒꯤꯗꯃꯛ ꯌꯣꯟꯅꯅꯕ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯅꯤꯅ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯤꯁꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯠꯄꯒꯤ ꯍꯥꯠꯄ ꯏꯃꯥ ꯏꯆꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯗꯨꯅ ꯀꯞꯂꯒ ꯄꯥꯎꯗꯝꯂꯛꯈꯤ ꯑꯩꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗ ꯅꯠꯇ꯭ꯔꯒꯅ ꯂꯦꯕꯔꯒꯤ ꯀꯥꯔꯗꯅꯆꯤꯡꯕ ꯑꯃꯠꯇ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯔꯦꯁꯟ ꯀꯥꯔꯗꯁꯨ ꯄꯨꯟꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ 6 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4 ꯈꯛꯀꯤ ꯄꯥꯜꯂꯒ ꯄꯤꯔꯛꯂꯤꯕ ꯑꯁꯤꯁꯨ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯍꯧꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ITLFꯀꯤ ꯂꯥꯟꯃꯤ ꯑꯃ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯕꯨ ꯃꯊꯧ ꯁꯪꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯁ ꯇꯧꯕ ꯏꯟꯗꯤꯖꯤꯅꯁ TRIBAL ꯂꯤꯗꯔꯁ ꯐꯣꯔꯝ ITLFꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯐꯥꯔꯕ ITLFꯀꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯤꯌꯟ ꯁꯨꯋꯟꯂꯥꯟ ꯋꯥꯜ ꯅꯝꯁꯩ 22 ꯑꯄꯣꯛꯄ ꯁꯤꯟꯈꯦꯟꯃꯨꯡ ꯀꯧꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯤꯌꯔ ꯁꯟꯃꯨꯟꯗꯒꯤꯅꯤ ꯍꯥꯏꯔꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠꯌꯨꯡꯕ ꯐꯥꯎꯕ BSF 9AR 16 ꯀꯨꯃꯣꯟ ꯔꯤꯖꯤꯃꯦꯟ 132ꯒꯤ CR ꯐꯥꯎꯕ BSF
9AR Taragatar Kumon Regiment Samaga Maudra Humdoi CRPF ki D Company ki personal singamadi police ki combined team aman Imphal Suzampur Lambi ki mapamada mobile set post hangdun asar boxing freaking amasum checking sataki Tanzasida registration number yaudaba Mahindra pickup Benama amasum Tata Yoda MN02Z 0436 ta Kokinaha Kulom Tongdun Suzampur S Scotland atamna lakhi hari Gari anisna turbung Bangladesh deploy toriba tara BSF D company ki area yokshilakura combined team sina khamlaga check tawrubada ITLF ki identity card yoramba franasigi lanmi si khulai kona na fawna hari mawonagi .9 mm gi pistol ama kapi yari bamaru nipan magazine ama magna sisinaba mobile handset ama amasum tear smoke grenade amaga recover tawki hari Faraba miyais mawonagi sistawba kusukulai sing siga kona na Suzampur police ta sinakre hari Makasa tharak poina sanalaiba paukseri ga topa maroi bi pau sungmu myam na thamjage CM Biren Kukita ba lamda sangmangamdre Modi na tumina laithokli Kuki singna namna khundaba mafam singda Chief Minister Nongthomam Biren sangmangamdre Aruba phibam ama mayukna ringagi sayakta Prime Minister Narendra Modi na tumina laithokre haina National Student Union of India NSUI gi in charge Kahuya Kumar Maral Sikre Haujik sathariba Rahul Gandhi gi Bharat Jodo Nyaya Yatra gi matana wa ngangladuna Kahuya Naki, Manipur gi Horibi Yatra Sid Imphal gi driver sing Kangpokpi da lakpa ngamde duga Kangpokpi gi driver sing su Imphal tamna lakpa ngamdre. Isterasi gi Chief Minister Phaba Kukitaba lam sing na satpa ngamdana lairiba aruba phiba masida Narendra Modi na tumina laisinba si angakpani. Adobo Rahul Gandhi na Manipur miyam gi pirang taithok tur mausa gi punsida hanjin handuna ing tapna laiba ngamnabi gi panamda Yatra si Manipur gi Horibani. Senapati da pangtukiba pau gi mipum amada Kanhaya Kumar na makatara dunaki Laibak miyamda asumba wayal panganbigi tangay fadaba mamangay digi adumak layduna laki aduba hawkiba sa ikarasida akan masapu magaloy na aran bata na pikthalaba nonglay nungsit ama laibak asida humduna sa liba asidigi laibak miyambu kalawba yamna mathaw tarakpana Bharat Jodo Nyaya Yatra asisatpagi tangay fadaba lakpani Manipur thanipan hena miyamna mayung nariba awaba sida Narendra Modi na wapam mamata fongdok palaitri laiba asida laumi amadi thabak phangdaban hakya suicide tawduna siri thawong asi makhata na tawbiganu madugi mahutta Rahul Gandhi ga punna lepminnaduna asumbagi lanmi ama oiduna punna thengnaminasi Bharat Jodo Nyaya Yatra asumba wayal phangdraba misa miyamgi damak satpa yatrani yatra asi Congress party na sinduna pangthokpa yatra oirabasu board ki damak oiba miyengda yengbigano Yatra si leba si da sathariba aranam thawong singa si thengna bagi damak sapani Prime Minister Narendra Modi gi nakta hauzik award pamata lekti adubu kari gi damak Manipur satuna miyam gi awaba ko hona na bohona dripana posa khudimak board ka mari lainana yenglabati leba si khaibum adumak ta aduna legini Mahatma Gandhi na miyam gi damak lanthengna ki badu board ki damak thengna ki banati Bharat Jodo Nyaya Yatra leba si da leidiba miyoi crore samaga nifu gi damak satpa yatrani Congress Party Religion amatagi yeknaba nate punamaki yefaba pamba party amane hena sa phongdoki Pauki mipum madu Jairam Ramesh Naiki Manipur da miyamgi thamogi ihul khangbo laingak leiba mathau tare hauji isterasida paliba BJP lenga siki minister ani mapalamda leiduna thanipan online da thabak tawduna leidi lamdam sigi Chief Minister Rajya Sabha amadi Lok Sabha gi MP phawa Prime Minister unaba ngamduna leidi Congress Party na Parliament no confidence motion pukhat khibigi amata ngairaba panamdi Narendra Modi Manipur gi matang na tumina leiba top tuna wa ngangna bigi damaktani adubu maru oiba wa amata ngangkidi hadak Narendra Modi Mizoram da vote khoma lakadabdigi cancel tokibadu Mizoram da vote khoma laklaga Manipur gari gi damak satribano haiba wang soidna lakani haibadigini Manipur gi awaba leiba asigi awaba ni BJP na leva asibu khaibum tahanabagi politics tawre Manipur miyamna thamlagliba demand sing lengak paibri yaudarabusu thabak oina pangthungna Rahul Gandhi na soidana honarakani haibisi Manipur gi miyamna su thajabiyu haina phongdokhi aduga hausakoina di miyam paw sisu matang sa du sinjarage masu miyam pun anawba update na mina sa channel sigi mekede gi miyang maphamda makhata na thamjari